ngasi numida wairam phongkhiba tongan manipuri sifongsinga masum thokhiba thawdo wathoksingdagi maruibi I pausing miyamda thamjagi ahanbada kangla paudigi lokosaraga LM Khaute na Churchandpur UPSC exam center hangnaba taksinkhre state asigi Churchandpur gi MLA Hannagi DGP LM Khaute na Union Public Service Commission UPSC ki chairman Dr. Manoj Sonida UPSC amadi SSC की एग्जाम थानिंग बसिंग सेंटर अम Churchandpur हांगबिनबा थासी की कुनगनी तो चिठी इदुना खनख्राइदि LM Khaute ना UPSC की चेयरमैन दा थाखिब चिठी दा हाइरिबदि मेजॉरिटी मैते अमदि कुकीजौ ट्राइब की था निपान हेलब कंगलुक इरांग असि लोइसिनवेगी ममी ताद्रि आइजोल दा मखागी लंबी दे सतपदा पुंग 19 चंगी लाखलिबा UPSC 2024 की एग्जाम थानिंग बसिंग येंगदुना Churchandpur सेंटर हांगबियु हाइदेन सु पाउस दा मखाताना फोंदुरखली Makasa tarakpo ina to papaw mana lupa crore lising amaga satre ko humpuga taruna semgat kadaba Impal Ring Road Project CM na urek yum tamkhre apang mathiraga irang taunaba rally satnaba insinba topiro Chief Minister Impal manungda irang tawba lepiro apang mathiraga rally satnaba insinba topiro Manipur thugaiba kanana sungamloi miyam kari suwagano tha mapan ahing tumduna aikoi laingak ngakpa kangbulairi ngaksenabagi damak singkhong singthak amadi anakpa area da IRB amadi police personnel lising ahungi mathaka thamkhre tampak manungda irang tawbirano miyamna tampak ki lamda ingta po hello Manipur ngakpana aikhoi gi ithau oige marebak Manipur gi damakta kathokpangamba isa inaw mayam amalai board ka hauda bakharana miyoi kya punsilaga rally amuk satuna irang sakatpa tawgono lebak ki asingma yekna badu sapsana thengnaragani haina Chief Minister MLA na phongdokre wapam asing asi pasoi kendra gi manung sanba tagyel khongban maning laikai da pangthokpa Impal Ring Road Project haudokpagi thoram da phongdokhibani Impal Ring Road Project asi Asian Development Bank ADB gi sendang makha da lakadoribi English ngani ga kun ga tarukta lusinaba panam thamli ngasi gi thoram adu da Minister Gobidas Konthaujam Haikham Dingo Khasim Basum Awanglo Niumai Dipu Gangmai MLA Thangjam Arun Kumar Case Ibomsa Ragumani S Kunjakeshwar TS Joy Kishan S Premchandra TS Santiga loinana Chief Secretary Dr. Binit Joshi amasum laingak ki makok thongba civil officer sing sargaki thauramadu Chief Minister MLA na makhatana phongdokhibadi sahi taruk ki manungda lamdam asida ahongba kaya ama lakliba si miyamnasu phangba libani lambi thongi phibam phagale Hana police command ubuda kiramba do hojikti police amadi miyam ani ki marakta aphaba mari phana lai haibadu ulasi thamduna ahongba kya ama purakli sanabagi lamda oirabasu Manipurna India gi mai purakli mai masingi lamda su saunu mai pakpa purakli masina aikhoi gi sakhutpagi mami ama taripani masigi marakta kalak mi hok saw kya mana mapalagi sangsilaktuna leba sibu thugaina ba sakhutpagi lambi asida Sangsilakliba sibu yai khai thingai na bohonariba si BJP lengana paliba makhaidi oitokloi masipunama si aikoi puna thengnaminaduna apunbagi pangal mapung CM na makhata na hai Manipur gi lambi thongi phibam phagat hanbagi manungsana ngasidagi tha ahumari gi manungda Kohima landana Tamenglong phawrga Guwahati phawba pung 3 ki khongsat ki lambi miyam khusinaragani School Fagaran si haibi scheme si fakhalaba matungda college Fagaran si haibi gi thabak thoram sing pakhat pa hore tuan ba sakhot pegi thabak thoram sing su makhatana fakhanaba sem sari heba wapam phongdoki ngasi gi thoram adugi manungsana pasoi kendra gi MLA sapam kunjakeshona pasoi kendra gi miyam da Chief Minister Hakshel gi tengbangi card ration card widow pension old age pension ujala gi gas cylinder sing su khusanaki Nakalamaromda Youth Affairs and Sport ki Minister Gobidas Konthaujam na phongdokhibada ngasi nauna packet ka doriba Impal Ring Road Project si kilometer yankai ga mathoga point kun ga humdoi sangba project ni CM na lambi thong fagat hanabagi paikhalakli ba thabak thoram sing asi lamda masida leidiba miyamna sathok jasin tawbada athubada yauba ngamdaba kya ma yohan mangamlagani noise pollution ju hantan mangamlagani mai tampham sang amadi hospital leiba mapada lambi thong phatabadagi or full thokpa amadi noise pollution thokandana ba section thorang slokalagani lupa crore lising amaga satrek o humpuga taruk sang na sagata ba project asigi manungda kilometer 9.50 4 lane oigani masida nakalda foot praza thamgani cycling amadi jogging gi tracks thamna bohanagani kilometer 41.55 na 2 lane oigani kilometer 13 na green lane oigani masigi nakalda footpath thamgani lami thong fagat hanabagi matungina
mid size ki oiba electric rickshaw amadi electric bus su saranana ba sem saragani Praja miyam gi support yauduna sakot thorangi thabak sing asi paikhatpa oithoktabana miyamna su laingana paikhalakliba thabak thoram singda thauna hapiduna apunmana pangal ni haibadu utminasi haibu apam su fongdokhi atopa pawmana khulngak pa amadi arambai tengol gi masa sing lairik tambada khudong saba pigani IPS lamdam asida thokliba lan asina maram oiraga khulngak liba sing amadi arambai tengol gi imung manung na thengnariba awabada Karadang oirabasu mateng oinaba amadi pungning thogatuna like ikai khumnabu utpoina academic section 2024 gi mahitamada arambai tengol amadi khulngak pasingi angang singdi Imphal Public Higher Secondary School IPS ta tamliba singi oina akhanabu khudong saba piragani haina school asigi principal na thadorakpa siro amana haidi siro lasina hai hairibu khudong saba si nauna tamlakadoriba angang singda supigini maram lan asida khulngak pasingi amadi arambai tengol gi angang singna school amadi boarding asida ming janba matamda imung adugi khulngak ni bami adugi angang singni haibigi supporting document ama unit natragana club na verify tawraba natragana attest tawraba se natraga lan gi fizol setbigi mami werabasu pishinaba ningsingjari school gi maikaidigi ngamjaba kharadang mateng pangjaba sibu taramna loksin biu haidi amaromdana Thawbal Khunawdagi Phaudel Singya Fawda Mayai Kaba Chinjak Sijanaba Matam Sadana Pakhang Leisabi Unaba Athingba Thamkhre Thawbal District ki Manungsana Thawbal Khunaw amadi YDU Lambi dagi Phaudel Singya Paring Taba Lambi Paring Asida Mayai Kaba Chinjak Sijanaba Yonba Masum Matam Sadana Pakhang Leisabi Unabada Athingba Thamnabagi Warep Ngasi Lokre Warep asi Youth Development Sports Organization Thawbal Wangmataba Pioneer Unified Club Thawbal Khunaw People's Welfare Organization Thawbal Wangmatab amadi Wangmataba Youth Club ki oiba apunba mipam ama lamdamdugi maira paibi ima kaya yauna pangtokiba apunba mipam amada warep laukibani haidi laukibu warep asigi mayokta kanagumana nisha saba yonba amadi mathakta laukthokriba lambi paring asida matam sadana pakhang leisabising unabagi thabak satharama tarabadi laukhatpham thokpa ain goeba thabaksing sap sana laukhatkani Loinana Madura Tholakpa Apapataki Daita Punamak Masa Masana Puzaga Davan Hari Miyam Goeba Apun Mamipa Madura Sarugiakiba Maira Pai Gilusingbi Imamana Fundo Kibada Naha Singna Patabani Sagi Polam Sing Sijanaba Madi Pakang Leisabi Kiana Matam Sadan Unabigi Matana Facebook Kia Tagat Palekre Asiguma Kia Simatun Amuhana Poktanaba Nisa Sijanaba Madi Nisa Yon Manasingba Loinana Pakang Leisabi Matam sadan unaba si thingduna afaba tungi yumburel amamam oinabigi damak khongthang sit lakholakphani masida miyam amasum lainga ki mari leinaba authority na mateng pangbina basu appeal tawkhi atopa pawmana security force na sathaba operation na khulai kya fagat pangamle security force na lamdam sigi singamasum tamgi singningai oiba mafam singda operation sathaduna thibu humbigi thabak makhata na sathaba oina Imphal West District ki oinam songbungdagi lilong ataw khong phawbagi manungda khulai amadi pokhai biaba masakya fogat pangamkhre hairiba mafam sing asida ngarang security force ki kangbuna thibu humbagi thabak sathabada yangkhai ge mathoi motor shell ama kapiyariba 9 maru taraga mathoi detonator yaudana 36 HE hand grenade ahum inch 2 gi oiba motor shell manga 51 motor shell manga amadi battery yawa Kenwood wireless set ama recover tabu ngamle haina Manipur police na thadorakpa sirol amana khangalakli sirol sina makhata na hairibadi akanba section thorang marakta nongmada sangdaba yadraba polam sing pusilakpa gari saniga taragani thoi national highway ani Imphal Dimapur lambi da tekta kaidana ngasi changsilakre singa madi tamgi tungan ba mafamda checkpoint samagani fugohumde hangdokhibaga loinana sterasigi tungan mafam singda thokhiba thawdok singda siena ba miyoi saniga nifuga nipan fogat pangamkhre tonga madi semjin sajin ba video singda miyamna thajabiga nuaina Manipur police ki siolosina fongdorakli atopa pawmana koki militancy na kapsilakpada pokhai haudaba bom ama laimaram khulda ngasi fangle Bisnupur District ki Nambol Police ki manungsana laimaram khulda ngarang nungthil pung ahumlom taba matamda koki militant singna nungmai round kayarum masing khangdana kapsilakhiba amadi bom kapsilakhiba duda pokhai haudaba bom amangasi laimaram khulda phangle hari pauksi sina phamu paugi matunginadi pokhai driba bom adu maphamadu gi khulngak gi thabak tawriba khunja singge bunker amagi manakta tarakhibani
ꯌꯦꯡꯕꯗ ꯕꯣꯝ ꯑꯗꯨ ꯂꯣꯀꯦꯜ ꯃꯦꯠ ꯃꯥꯜꯂꯤ ꯀꯔꯤꯒꯨꯝꯕ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯔꯝꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥ ꯚꯣꯂꯟꯇꯤꯌꯔ ꯀꯌꯥ ꯑꯁꯤꯅ ꯅꯪꯂꯝꯕ ꯌꯥꯏ ꯍꯥꯏꯗꯤ ꯕꯣꯝ ꯑꯗꯨ ꯊꯦꯡꯅꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯟꯖꯥꯁꯤꯡꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈꯤꯕ ꯑꯁꯤ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯇꯥꯛꯊꯣꯛꯄꯤꯌꯨ ꯂꯣꯏꯅꯅ ꯃꯤꯌꯥꯝꯕꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯛ ꯁꯦꯟꯅꯅꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯕ ꯉꯝꯗ꯭ꯔꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯣ ꯃꯤꯌꯥꯝꯅ ꯈꯨꯜ ꯑꯁꯤ ꯉꯥꯛꯆꯔꯒꯦ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕ ꯌꯥꯔꯣꯏ ꯈꯨꯗꯛꯇ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯐꯝꯒꯗꯕꯅꯤ ꯍꯥꯏꯅ ꯗꯥꯕꯤ ꯇꯧꯗꯨꯅ CPIꯒꯤ ꯊꯧꯃꯤꯁꯤꯡꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ ꯃꯥꯄꯟ ꯇꯥꯟꯗꯨꯅ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪꯒꯤ ꯃꯅꯨꯡꯆꯟꯅ ꯉꯁꯤ ꯏꯝꯐꯥꯜꯒꯤ BT ꯔꯣꯗꯇ ꯂꯩꯕ ꯏꯔꯥꯕꯣꯠ ꯚꯋꯟꯗ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯠꯊꯈ꯭ꯔꯦ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ इलेक्शन ममांग वाथोक असी पॉलिटिकल सोल्यूशन पुरक्तुना पीस एंड नॉर्मेसी पुरकदबनी अथुबद स्टेट असेंबली मिफम कौदुना वाथोक असिगी मतंगदा मापुंग फाना खनगदबनी सेपरेट एडमिनिस्ट्रेशन की दाबी सुया याबंग हमलोय मणिपुर की अपुनब सक्तम कायब यारोय रिलीफ कैम्प द लैरिबसिंगबु अथुब मतमदा मासागी इंखोल अमसुं मयुमसिंगदा होंगजन हनगदबनी NRC खुदक्ता सनहलो मणिपुर की असेंब बॉर्डर पिलर सिंगाकना बॉर्डर फेंसिंग खुदक्ता खाबा हौगदबने अमदी कोकी मिलिटेंसिंग तौनरिबसु रिव्यू तौगदबनी हाइबनसिंगबा बैनर अमदी प्ले कार्ड सिंग सिजनदुना सरा हेनबगी खोंजंग संसिंखि संसिंखिबो खोंजंग अदुदा CPI इम्फाल सिटी इम्फाल वेस्ट बिष्णुपुर डिस्ट्रिक्ट अमदी कम्युनिस्ट पार्टी ऑफ इंडिया मणिपुर स्टेट काउंसिल की लुसिंगबसिंग लोइनना कॉमरेड कयाना सरयाखि परमयाबनी ngarang ahoba numita Imphal East District ki Lamlai Police Station ki manung sanba salauda leiba Irabot Parkta khongjang sangsinkhibani atopa pawmana medical education the online class tawpham thokte Fox haukiba January 18 English nganiga kunga marida Jawaharlal Nehru Institute of Medical Science JNIMS Imphal gi din academic na depressment mairoi singi oina online mode class haunanaba notification ma thokiba si amuhana khandaduna online class asi revoke tawgadabani maramdi theory khak tambiraga yaroidaba practical yaudaba yadaba medical education da online class asi tawpham thokti haina Federation of Civil Society Organization Fox Manipur gi sirolamana hairi organization asi gi secretary information and public relation Narismangana khuyek pidunu thadorakpa sirol sinahai यामना मरुएबा मियोइबगी पुंसी कनबगी हिरमदा थबक तौगदोरिबा प्रैक्टिकल याउदबा यारोइदबा एजुकेशन सिस्टम अमाबो ऑनलाइन मोडता क्लास तौनी हाइबसी असुम थरांग ओइरै थवोंग असि फ्यूचर द क्वालिटी एजुकेशन याउदबा क्वांटिटी खक्तदा युमफम ओइबा एजुकेशन सिस्टम अमा पुरकनबा थरांग ओइना थोकनी अना लेंगबदा सिनफम ओइदुना थबक तौगदोरिबा माहिरोइसिंग असिबु ब्लाइंड मै तंबीबनी लौरुइदबगी मरम लैति मरम अदुना JNIMS authority na thawong si khudakta revoke tawgadabani karigumba athubada revoke tawdaba taragadi madura tholakpa apapatagi thawdang pumba JNIMS authority na pugadabani hairi makhasa tharak poina paunil khol pauksi diga timma paukhra myamna thamjagi assembly gi privilege committee gi mifam athubada phamu haiduna assembly tamna maira paibisingna thomjlakre Assembly gi privilege committee gi mifam athubada phamduna Manipur gi tokhaiba taliba koki MLA taragi mathakta akanba action lau haiduna ngasi ima gi mairana lusingba Manipur gi tuan mafam dagi lakpa maira paibisingna assembly da thamjinkhre maira paibising adu gi marakta gi ima gi maira gi convener thoksom surjatana lusingba miyoi ani assembly officials singa unaba sangluraba matungna magna pawmising hai Koki MLA taragi mathakta lokhat pham thokpa lokhat pinaba imagi mairagi khongjang manungchana ngasigi khongjang asi sangsinmani magna makhatana hai mamangna kaukiba privilege ethics committee gi mamangna kaukiba matamna su members suna laktabana yaithokiba lekre adu bangasi phawbo makoi masana khangna phamlaktabadagi athuba matamda phambina ba haiduna khongjang asi sangsinmani haki khongjang asiga mari leidana imagi mairagi mute singna assembly gi official singa unabada housing speaker amadi Secretary na singba marueba miyoi sing masa masa gi oiba tangai fadaba thabak leibana out of station oikibana makhoi na hek Imphal da lakpaga amuhana unaduna hiramasigi matana kumna khanaragani hainasu khongjang aduru saruk yakhiba singda phungdokhi atopa pawmana
senja thumjaga mari leinana ayib sirol CM na pisingkhre sayol khragi mamangda ZDO zone 1 gi account section da leiba kharana senja thumja sa thare loinana madura senari bi staff sing sairak pi gadabani haina mari leinari ba education minister amadi director ayib sirol thaduna khangan khibasu leikhre haina socialist student unions of manipur gi mekedi gi thokpa sirol amana phungdorakli sirol aduna makha taraduna hai khunai sibu manglom da sakotpa amadi senja thumja leitaba ma ohenba pamliba miyamni miyamna khankhiba mihutna ngasigi lenga si oiribani miyamgi asasu lenga sida thajaba thamli habitai Prime Minister Narendra Modi na senja thumja leitaba lenga mohenna ba leijabi thaduna hotnari sera sidadi ngasi iramdam sida fong na senja thumja gi mami tarakli ba si senja thumja tawbuda asauba masa thoidokna maru oidi tawribe sing pifam thokpa sairak pibaduni maru oidibadi mari leinaba minister na lokhatpam thokpa thabak amata lokhatpa ngamloidaba oiragana maram pipiro mating leiba khunayam ohenba haibasida asetpa phirep lawba ngamba lenga amadi lusingba mathautai haibasi malemgi mamang thaki warina mayekla na irami haina siroduna su makhatari loisalakpoina tendakpa pangutanga thamjaramge spinal cord sokhibadagi satpa ngamdrabi manjubalagi mafamda LMG na wheelchair ma tengbangkhre like minded group LMG manipur awana tarabasingna mateng panglakpigi sarugama oina ngasi ayu spinal cord sokhibadagi satpangamdana leiribi Thobal district ki manungsanba kairembit khok mayai lekaidagi takhelambam manjubala sai kunthra mapureba takhelambam mamosa gi mafamda LMG na wheelchair ama mateng pangduna manjubala gi awabada khradang oirebasu kogankhre haina group asigi publicity secretary Rakesh Nauremna press thadorakpa chirolamana hairi Siyoladuna makha taraduna hai ngasigi tengbang khongseradu group asigi secretary Ojitra khabamna lusingki Hongsat aduda boinaw maibam amadi Sobita maibam singba group asigi maru eba member kya susar yakhen su paus ta supali tentak na member thamjaram gi duga hauji koina di mem paus matang salu sinjarage masu mem puna no update ngaminase